Oza Hemanta lakchigi oza akhoi ngasi gi se overall loina mamang de gisu akhoi nongini se waling dei nei naraga lakma tamda and ngasida security gi chapchaba ngak sena chalhan gini haibagi madugi akhoi gi kanu tuma assurance ma pi taraga su tungan ba miyam gi maikai de gi haita de khangai singi maikai de gi environment situation se matam sanga chatharaga lakmandana khatang matam lobana phagadra kan haibagi wakhan lon mayam am su phongdok nakhi belai aduma pu directive se pira abandana akhoi chatlaga sandi pu ma pau pu gani gaina akhoi folks se pakhat khibane duga ngasi yam ulaiba balance ba kuki gi maikai se ulaiba snadi akhoi la irang si wahang mam tholok pa yare taishin ba yaroi da bagi marak sidai da ngasai gi akhoi center la pholiba khongthang si masi kari gi na haba wahang musum yam ma hangai hai tare ahan ba ngasi gi dewa numit mo react tor kipse ahan bigi na ja kamai thambini akhoi gi union home minister Amit Shahana mana hai hi na habisi akhoi gi tang nifan sidigi hai tare ko akhoi manipur gi mahum punamakta free movement lehlu haibani thongda ama pibani ko thongda pibani order pibani har tai ado thabak ngamba ngamdaba matam ge thokpa ya hoktaba field da leiriba kangugi mukutta adum lei ko hoje akoina yengdusi mana pire thongda pire aden madugido karigi haino hairadi zai sing amasung tamda leiriba mayam jingchi adum amana amagi chathok chasin tawbodo haunana bani ahoba amadi naida sueti yes adugi damakta thawoina tawrini ko tawrini ada yengadoidi akhoi ngasi bus akhoi ngasi thoiba irangdu nateba ko irangdu natedi numin ni humni wadinge degi hauna order du lakpa degi hauna hairakiba ngasagi kotuna haiba wafumdo adugi matangdu ma akhoi nainaba masangi aduga manipur government haibadi ojidi president rule na central government haisu yare ko moine kari thabak la khot kige masi da haira nainaba sumbraina khali yes moine harisi separate administration se phangdibok tumina leiro haba pot am yawe number 1 number 2 hoigi nongmei surrender tawroi habam su yaure aduga free movement regime free movement se sumai lelo hare ko habadi Kuki gi area da Kuki singna namna tabaga haide moidi ko Kuki len gi area da zagi maitai sing amata lakpa yar oi sine ko adu karam mata bor lag yar oi haragadi mogi separate administration ya khogi adugi de pidi bo lakpa yar oi si haride si hai kantida nungsi pikaloi hai netra adu gadi hai ba kangu tu da manipur government na kari mo khara har torom thoi ko adu kaim tawdana FIR su logdaba then pa su fa daba crack down su tawdaba adugi marak tu da khulai su mayam ama leiba adugi marak tu da ahoina swaida bus ama thaba ani thaba haisi yamna solve problem ama adu mayok na ne se khoi nu khangi oiro de wa mane khoi khange ba ko aduna ngasigi manipur government na local iba khongthang do afaba khongthang di afaba khongthang ni akoina welcome tawi tawde de ko welcome ni akoi asum khongthang amadi oi adura ngasagi mana government na pami pandam do di phangde en phangde ko longkhak longe da ngasi de ko pandam do longkhak longre phangre adumadi akoina ubu phangi karigi oino hargadi ngasagi kamai tawna longkhak longai no hai targadi moina tawgada thak mayam ama tawde aduga paikadaba free movement chat abayana bagi magi paikadaba thoksil mayam da hoba mayam ama lei haje masi akoina phajana ui ngasigi sin matek ama ai adum lakse bako laksi aduga adum khangani lagi security force si hardagi hona masi chanana barena mayam ama adum sinduk naraga adum leirabani ko lei security force leire loi leire lambi sing da haji pareng lenge bu haro yare pareng lenge bu haro ngasagi mana torkadaba etek ki mafamsi krawai jano haisima moi adum khangani khoi adum khangi ngasagi morbung saida ama tongbu yai adagi den atopa amana kai tongbu yai ngasagi gamgi phai sima tawni ab khangi kangpopi sima tawni na khangi sigi marta masa khar tawbi yai asongwadi pham saida tawni sedum khange bako kista tawdoi si kanana tawdin khoina yengdu se makai hom dagi yengbam change bako asigi howa security ki lapses tu ne bako nupi mayam ji khulai wena sine sima khoi adum khangam ne tro kotuna kulai wena sine sim khange adugi maram de nupa mayam ma yawi si uidana ngasi ko si male noi pai ba mayam ju akoi da le rangani si mako noi pai ba na tawda gadi misam ju sini mo ju sini mayam sine ra kane na wa thokna ra kane na noi du taw tabu wane ko adu noi ri hem mo ni mo tawre si de ko aduna bas tu lai lakanda akoina ahabda magi kano longkhak longe habagi maru maram di miyam na hoi central government thajaba ngamde
ko manipur government ta thaja bangam de adu ga den manipur gi force leba mayam sida ura thaja bangam de aduna maram oirga passenger sing lagdi thokna de ko hana gi phim ko gi hana di gari mayam ma sali bus adum sali ko hana di sali exact maitai kane ba yaw ba yad bi adum free da chara me ko ngasi gi oina di gari am ta free chada di am ta yad de ko kari gi no hana ga di musagi president ki rule ki order amit Shah ki order do phong na singrai ni ko si khoi nei bam chang adamai taw kana tawre tawrka chi da lambi si ngalingai de ki hauna mi mayam ma thore thor pasi security force singduna madu yang na tan sang gadam ne thor pa hob tan sang gadam ne sanghalu do pulalo de ne ko 144 su thamini natra ado sanghalu de bani adu ga pulalo de ne ko adu mo pulali kari no sini adu ga tawga swam nakanda khoi India ki khoi play ka pai dana janagana ga satandana ko terrorist bu janagana saga India na bu mui bu tabi ga ro mui janagana do bo ya ga ro ha terrorist ki list chalaga India ki flag pai ga mi me ama security force ka mayong na bu India na ya ga ro adu di moi khang de ba ko adu ga lambi thingi gari mai thare natra adu ga nung na thai nauri na kapi natra sina to tawje adagi lambi dubu kitana te nung mayam ma matak te sintak te torga thadaraga lambi chappa yad na ba tawri na to se sigi porse akhoi na ui adurga di imphal da warma de kamai tawn yes tiar gas mate khar kapi ko mi khara somgani manga ama taram de sokani khoi khangi tiar gas ka pa ji ujikti yam thobani lethen oirabani thorabani na adu mi khara dum sokani sidum khangi adu somgani babuk ta panba makuk ta panba dum khara sokani aduna shibana ba sokpa ma to pa dudi marai baki wani ko amani mangai sige sige ko adu mama adum lei aduna silai di ngasagi mana hek hobodagi ngasi ayuktagi tawgada thau maya ma tawdi kotu gi mission phagadabani kotu gi mission crackdown tawgadabani then ade pulla iba mayam sing do pundana ba tanghai gadabani ngana tanghai gadabani tanghai raga di attack tawroy ko tanghai dre phiran pairaga se janagana saga sorok mera janagana sakya bro ha sanagana sakpa yabra ba dai sakcha laga tawraga mi lami thingjalla thamaga bu adu thingye adu gari chappa kamai chappa yani adagi di mi mayam do loimak mara lebedi nate natro ngasagi kotu na kihallaga fine law ne kihallaga thorpami mayam yaurine bako adugi mayam sing du da nungmi kapsu yak nati mi yapote bako moi to du asum boy bi ran mo bi khangdo mayam su yori pone ko moi na hai hone fine law ni hai hore la phur ne ki na thoraga to yorine bako adugi marak tu da nungmi kapa moi bu lakshan bi yabu sunati sigi mayam sidi irang thokte da hot matam da lakshal hogodam ne bako lakshan badu adugi tharang ta tawti adudi karai da soi no sin ahanba satpa yaroi noi pikhat loi haiba kamu du su kaim tawtre natra aduga thingani haiba kamu du su kaim tawtre natra aduga thingbagi record leba mayam kra wai tawgi no haiba su muida lerangani aduda su kaim ta ahanba da kaim tahodre aduga last ni mayam ma thora kanda na piang mayam thora kanda aduda phuna ba saina ba ma taw bodu de mai thi ge dani ko logi sin ba ko shema lai aduna akoina khangi kari khangya kanda India ki mana hanangasi tawriba fajaraba ko tohom thokko mathau ama haidar ko ami sahara mana piri ba photo tohom thokko mathau ama pangthok pada karawai tano aho ba khara leire ko aduna ahan ba numit haidar ko ahan ba numini hayeng sum khatan sakhidra hagje sum khatan sakhidra matam khara mung lep kadra kaido hai khangde ko moi wa jo khangde ba ko ado ahan ba numit sidi longkhak longe mai pakhide ai phoksi matang ko na laksani okay thank you so much Uza yam phajana